Chandel district ki manung chanbada leiriba Motha village haibasi India amadi Burma haina semkhidringai dagi hauna Kuki jo miyamna khunda leita aduna leiraklaba mafam amani haina Department of Information and Publicity Hill Tribal Council Morena tha asigi tara press statement thokiba adu yumfam yaudaba puwari khangdaba wafam amani haina Thangbung Minau T Minau Village Authority ki maikaidagi yamna kanna yaningdaba phongdorakle Thangbung Village Chipna khudyak piba cherol amada haiba mafam asida Indo-Myanmar International Border Pillar number 70 ki saruk khara mapung oina border pillar 74 75 amade 76 na konba mafam amane hariba mafam asi Naga tribe ki manung chanba Anal community na ningsingba thoktraba matamdagi leiraknaba Thingbung Minau T Minau hariba village ni hariba mafam asi miyoibana khunda leita aduna leirakhiba adudagi hauna Naga natna atopa kanagumba furup amatagi makhada leikhidri haina su khangalekli